Minister gi Green Manipur Mission hongdokre lam ekar tara dagi tadana umang semgatuna mahosagi khal ngaknaba honaragani haina Chief Minister na haikre. RBI na overdraft tare haina laukthuklu matung haujek zero balance leire hairakpasi atopa state singi mamangdadi ikai ningai ni haina Minister L Jantakumar na phongdokre. Lamdam masigi laihauda thaba sem pambi sing mapung fana panba ngamle. Amadi laumi singna kihom marangkai na puthoklabasu cold storage amadi infrastructure matik chana leitabana kihom kaya ama pattuna mangli. Kurumjari Times of Manipur News mi eng tabri ba pumnampo Elizabeth na taram nongchari hauzik miyam da pau sandok na pizari. Lamdam masigi mahosagi khal kanbak ngamnabagi pandamda Chief Minister N Birena ngasi Green Manipur Mission launch tawkre. Lamdam masigi ching amasung tamda lariba khungang singda mafam chawa yenglaga lam ekar tara dagi tadana umang semgatuna mahosagi khal ngaknaba honaragani haina Chief Minister na haikre. Manipur lenga ki Forest Department amapung oiba thongdang lauduna Kangpopi District ki Sahaibung Village ta leiba Seats Complex sa pangthokiba thoram aduda Chief Minister na makha taraduna ngasi haudokliba mission asi mai pakhanaba honabada aikhoi khudimakna nungti numit khuding tawriba thabak kumna honaba changi ngasi gi mirol na aikhoi gi darkar oiba changdagi ahenba uwa sing yanthatpagi hainabi thadoksi haikhi umda hongdrebo yenguni some area ayamba loina pungko kune ana ina sigi mission ji kamaina hogok sikai kana east and every village sing the labor khunnoibe ai tampak labor khunnoibe ai east and every village in the state has to preserve protect and the growth at least 5 to 10 acres forest land. Yes, in every village. I could get among the quick scientifically, quick elements and Yamu visionary way on Gabo. Umang Lai and Haramis. Umang Napunba, jungle Napunba Lai guy, Lai cannot do the Torokan Umang Sample Amir to maintain the ecology, climate balance, climatic balance. Yamna visionary way by Yamna Wakali Banjini. I quite objective of the law in a manghale. Living the community halls has a lay Uyan Halaga. I quite a manganjay. Thoram aduga mari leinana Chief Minister N Birena luchingduna Seats Complex ki akoibada u charakya thaki. Mamando. Manipur lengakna RBI da overdraft taduna leiramba adu zero balance leire hariba ase atopa state singi mamangda ikai bafawi haina Health and Family Welfare Minister L Jantakumar na phongdokre ngasi Directorate of Family Welfare Service ki conference hall da pangthokiba rotavirus vaccine launch tawbagi thoramda athoiba mithunglen gi oiba warolda minister na makha taraduna overdraft takibagi thawong adu masa masagi sinfam matung inna tawfam thokpa thabak sing daita leina tawramlabadi khudingmak afaba oiramgadabani haiki haksel gi matang da paladuna chahi nauriba angang singda ayingba matamda cold diarrhea leina sandorakpadagi ngakthoknaba ngasidi rotavirus vaccine asi launch tawbani vaccine asina leina asi ngakthokpada soidana mateng oiragani leina asidagi ngakthoknaba honabada mama mapa oiba singna puna wakhal taminaba changi haiki Manipur se picture is India ke tongan beliva leba ke district sing marta total ke da one bakung than cheng ke da one ai batane then to maru na karam batane in the field of civil life mi singi anang singi life shape to no ona ba matu kana da koina Manipur na ai am batam da ko to le ke da one ai na ai mati message ko
अतुब स्टेट सिंह अखन ममंग था चेली ना हाइस so this time rotavirus vaccine apply to हमसे launch to person we are one of the pioneers Manipur picture also कोई pioneer मने lamdam asigi leihauda thaba sem pambi sing mapung fana panba ngamlei hangduna leriba chingkhong chingya singda sem pambi sing park sana tharabadi chinjakta mipan tangdaba natana semitlonda su fagat hanba ngamlagani hiramasida tom tv ki paudam ama Bisnupur district ki manung chanba wangu nauda khong chingya laikai dalaiba mayengbom Syamchandra Maitaina sem thaduna pothok puthok pa horak pa asina lamdam si ki miyamda sem thaduna lamdam sida sinjak tami pan tangdaba amadi senmitlon phagat hanbada mating oiba yagani haibagi anobo wakhalon ama miyamda piri Bisnupur district ki manung chanba wangu nauda khong chingya laikai da leiba mayengbom Syamchandra Maitaina kumja lising ani taraga taruktagi sem thaba horakhi sem pambi sing adu chahi ani gi matung kumja lising ani taraga ni panda mapung marai fabaga loinana pan ba horakhi sahi adumaktadagi sem gi pothok puthok pa horakhi haujiksu sem kaya mapung phana pali tha sigi kun miyam gi numita Manipur gi chief minister unaduna lamdam asigi lehauda pan ba sem khudol tambaga loinana sem thabagi wari lidubadagi ngasidi miyam gi miyengpham ama oirakle Manipur gi tongan tongan ba mafam singdagi sem thariba mafam asida ayuk nungthil naidana yengba laknabana Syamchandra gi inkhol adu picnic spot amagum lehori Yengba lakliba miyamna sem pambi manakta sangsilaga paliba sen mamangda mobile phone puthoktuna selfie nambana mafam adugi magun hena hafhauri Madugi mathakta lakliba miyam aduna imung manunggi miyoi singa wari sananaba honarakpadagi imung manunggi miyoi singdadi thabak sufam nompham khangdaba haibadu oihauri Lakliba miyamgi penanaba honabadasu wahauri adubu laivak thivadi lafna yengba lakpa singna pambi de paliba semsing adu mahau tangningba paliba semsing munba nangdana sangna paliba sangba semsing adu hektuna mahau tangna hori luribadi yengba lakliba miyamna laige haibada sempiba ngamdabadagi imungi miyoi singdasu nungaitaba pokhori Hauzik hauriba paliba sem pambi sing uraga yengba lakpa miyamna angakpak bokhanbata natana lamdam asida se marang kaina tharabadi chinjak tamipal tangdaba ngambata natana lamdam asigi senmitlonda achoba ohongba amasu purakpa ngamgani haibagi pakhongsu mayengbom Syamchandra Maitaigi sem pambi sing aduna chalhauri Syamchandra gi sem thaphamda yengba lakiba moirang block ki video ke zadumani MCS na fongdorakibada Syamchandra gi sida hauriba sem asi chabada thoidokpa miyamga manadaba mahaulei aduga mahaksu hanana organic manure vermi compost sembagi knowledge ningthina leiba training fanglaba miyoini haujiksu MGNREGS ki makhada vermi compost sembagi thabak paikhatliba miyoini mahakna sem pambi singda vermi compost har singsu seasonary mafum siga manaba chingya singdasu sem thaba mai pakna pothok puthokpa ngamgani thajai haiki Sem se amna fresh oibnina marketa phangibistagi mama yam fresh oib mahau ni phange aduga sigi idea sida mana hanasu training khra chatli haina su tai aduga vermi compost sai chu ekhoina nerega dagi magi sida yam successful hoina taw hana dis taw le renga si su mang le dum ure adugi organic ki concept ama mangona phajana lei aduga mai si mapalom dagi hybrid variety oina por male aduna sigi jaga sida sam successful tawse sigi jaga manaba mayam amdasu koi chingja khara oirap sida loina successful oigedra haibsi koi khalle Sem Thapam Singda Yengbalaki Haurei Bidigi S. Bikramjit na Fongdorakibada Mahakna Mapam Sida Taurim Liba Tabak Sing Ubada Pukning the Tuk Lauba Fawi Sem Asisu Toidokpa Mapandagi Pusilekpa Singdagi Hena Mahaulei Hena Fongdoraki Akoi si masana masawa entrepreneurship amagi makha haitare adugi wakolom pusalak laga masagi akoi gi siguma masana masa toro sumasi farm si anoba moina thabok pai khala kan Manipur gi dalai ba koi sinau mayam ahlaman mayam punamak society sida sugumba ma Manipur gi product amo oina puthoro laga di akoi asoni pusalak pasi mahaw ma akoi gi kari haigani akoi sugumba si mahut sinba yabagi
ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯁꯨꯝꯕ ꯃꯥꯅ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯅꯤ ꯊꯕꯛꯁꯦ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯃꯥꯅ ꯃꯤꯌꯥꯝꯗ ꯄꯤ ꯍꯤꯔꯝꯁꯤꯗ ꯇꯣꯝ ꯇꯤꯚꯤꯒ ꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯁꯦꯝ ꯑꯁꯤ ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯦꯝ ꯁ꯭ꯌꯥꯝꯆꯟꯗ꯭ꯔꯅ ꯂꯝꯗꯝꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯅꯥꯕ ꯍꯪꯕ ꯆꯠꯄꯗ ꯁꯦꯝ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯆꯠꯅꯕꯤ ꯂꯩꯕꯅ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯍꯧꯔꯤꯕ ꯁꯦꯝ ꯄꯥꯝꯕꯤꯁꯤꯡꯅ ꯃꯥꯗꯔ ꯄ꯭ꯂꯥꯟ ꯑꯣꯏꯔꯒ ꯂꯥꯛꯀꯗꯧꯔꯤꯕ 2020ꯗꯗꯤ ꯆꯥꯔꯥꯁꯤꯡ ꯄꯨꯊꯣꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯡꯗ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯝꯍꯥꯡꯁꯤꯡꯗ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡꯅ ꯁꯦꯝ ꯊꯥꯍꯟꯅꯤꯡꯉꯤ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯊꯥꯕꯤꯔꯛꯄ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯇꯧꯔꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯔꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯅꯧꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯄꯨꯊꯣꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯁꯔꯨꯛꯇ ꯀꯔꯤ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯏꯔꯩꯕꯥꯛꯀꯤ ꯑꯩ ꯏꯁꯥꯒꯤ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯔꯤ ꯆꯥꯎꯈꯠꯄ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯈꯜꯂꯀꯥꯟꯗ ꯉꯁꯤ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯒꯨꯝ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯂꯩꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯒ ꯑꯈꯪ ꯈꯪꯗ ꯑꯐ ꯐꯠꯇ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯃꯤꯀꯣꯛ ꯊꯣꯡꯕ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯗ ꯃꯦꯁꯦꯖ ꯄꯤꯖꯅꯤ ꯑꯃꯔꯣꯝꯗ ꯀꯦꯃꯤꯀꯦꯜ ꯇ꯭ꯔꯤꯠ ꯇꯧꯗꯕ ꯈꯨꯗꯛꯇ ꯍꯦꯛꯂꯒ ꯃꯍꯥꯎ ꯂꯩꯅ ꯆꯥꯕ ꯐꯪꯅꯅꯕ ꯍꯛꯆꯥꯡ ꯐꯅꯅꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯨ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯗꯤ ꯃꯇꯦꯡ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯄꯤꯔꯛꯄ ꯂꯩꯔꯦ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯆꯔꯒ ꯍꯤꯡꯅꯕꯒꯤ ꯂꯝꯗꯝ ꯑꯣꯏꯕ ꯌꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯑꯁꯨꯝ ꯇꯧꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯁꯦꯜ ꯆꯠꯈꯤꯕ ꯑꯁꯦ ꯂꯝꯗꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯍꯧꯗꯅ ꯃꯄꯥꯟꯗ ꯆꯠꯈꯤꯕꯗꯨ ꯊꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯉꯝꯕ ꯂꯝꯗꯝ ꯑꯃ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯁꯨ ꯋꯥꯐꯝ ꯑꯣꯏꯔꯛꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯍꯥꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯟꯏꯝꯄ꯭ꯂꯣꯏ ꯅꯍꯥ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯙꯅꯆꯟꯗ꯭ꯔ ꯍꯨꯏꯗ꯭ꯔꯣꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯃꯦꯟ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯋꯥꯡꯉꯨ ꯅꯥꯎꯗꯈꯣꯡ ꯂꯧꯃꯤꯁꯤꯡꯅ ꯀꯤꯍꯣꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯂꯕꯁꯨ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯑꯃꯗꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ꯀꯤꯍꯣꯝ ꯀꯌꯥ ꯑꯃ ꯄꯠꯇꯨꯅ ꯃꯥꯡꯂꯤ ꯍꯤꯔꯝ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯑꯃ District Administration Imphal East ki luching makhada Sangaithel Park Management Committee, Planning Department, Agriculture Department, Horticulture and Soil Conservation, Department of Trade, Commerce and Industries, Central Agriculture University, ICAR punna khusamnaduna haukiba June 18 hauduna Sangaithel Park ta chatharakliba Pineapple Festival asina kihom thaduna hingnabagi lambi ama oijeriba laumi kayadadi hotnaningbagi amadi senmitlon gi phibam phagalhannabagi achauba lambi ama piri adubu nakal amaromda infrastructure kaya awatpa leibana kihom kaya ama pattuna mangli ꯑꯩꯈꯣꯏꯒꯤ ꯏꯟꯈꯣꯟꯁꯤ ꯄꯤꯛꯖꯔꯁꯨ ꯍꯧꯖꯤꯛ ꯀ꯭ꯔꯥꯐꯇꯤꯡ ꯇꯧꯔꯒ ꯁꯤꯒꯤ ꯄꯨꯊꯣꯛꯅꯕꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯍꯣꯠꯅꯔꯒꯦ ꯉꯁꯤ ꯑꯩꯈꯣꯏ ꯇꯥꯛꯄꯤꯕ ꯑꯣꯖꯥꯁꯤꯡꯗꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯩ Sangaithelgi akoibada lairiba praja miyamgi sinfamsingi manungda kihom thabagi sinfam asisu yamna maru oiba sinfam ama oiri matam amada traditional oiba mawongda kihom tharingai matamdadi kihomgi pothok asi yamna puthokpa ngamlamde adubu ngasidi chingmai singda kihom thabagi mawong asi scientific oiba mawong amada mai onsilakpadagi kihomgi pothok chathok asi aduki matik hengalakli अदा अखोइना हुजि थाजैना डिपार्टमेंट की एक्सपर्ट सिंगा तानाबने अक्रॉस द स्लोप एन अंगम बजे फैना थाब मल्चिंग तौरगा अदो आइगिदा हाउरिबा किहोमसी 1 ईयर अहानबा पानबसे याम चावी दिगा पांडोंग फजै अदो अखोइगी लोकल मेथड थारमिसी अहानबसी पी अदो सेकेंड हार्वेस्ट खर चावरपा अनिहुम पालपा दुमाइ तौ अना अखोइगी स्वाइगी मपान छमनरम दब मियाम खंबिरम दगा मेन खंगम दबजी सिगी पाइनएप्पल फेस्टिवल से पार्क
ki tawriba kisiga adi state government gi ga Imphal West DC ga khosam silak pa sidagi farmers in the knowledge ama inur ama lak ba haitar o adi ta khoi nang gi peng ba sa salam da yaina adagi khoi lehaw phatti bin ji kamai tawni si toram bi yaina kana moida makeup tholok pa kano yam kana ba yam phangi masigi posit phatta ga su ama tawdar ga su ko adugi khoi future da kano gi pineapple farmers gi kari haitar o nahangai wana le amju hingda bi an tawba tong da ba profit le to next tegi di khoi profitable way am da sangjal ni haibagi asam khoi am nuai na leiba haitar sa gi farmers admai lei Miramda puthokpa kihom singdagi mahau aduki matik hena leiraba aikhogi iramdamgi kihom kaya asi marang kaina puthokcharabasu puthokliba kihom sing asi matam sangna preserve tawduna thamnaba cold storage leitaba puthokliba pothok sing asi yonaba matik chaba kathel leitabana ngasidi kihom thaduna senda lambi ama oiriba lomi kaya dadi chauna ningba kainingai oinari long time da tha makumba thain kumba jong gidaba sidi thamari manga joledi loi namak se sitba ngam gidabane tangkhai mok mang he na ide haini aduna hujik si egi sidi organic ni hal chai de karsu to bi sing chai ba su leite only peng mangal ke peng badi yam waye asisu marching hebra kare hebra ma khoi bora tharaga ke hom thaba already peng ba su kharadi phagidra tum khalle masi government side dagi nadra NGO dagi loan oibra kare obra khara grant thongledi kayam nungai gani masi henna khoi family support to bangam jagani hen thamjani oiragli film asida khoi gi hariba khudong sadaba kaya si lainga ki mari leinaba department singna matam chana amadi mafam chana khoi marketing mafam gumba ma pibiragadi hena khudong chaba ma oigani paudam jeriba sarat anubam govind galoinena tom tv news Imphal More hospital asi mapung fawa hospital ama athuba matamda sarkar na thabak oina paikhataba taragadi asa worker single oina na akanba khongjang sangsilagani haina All India Trade Union gi Congress General Secretary L Sotin Kumar na fongdokre More gi Chabangphai village gi community hall More da leiriba asa worker singa apunba mifam ama pangthoklaba tungda paumi singa unawa amada Sotin Kumar na makhata na haiki Border town oriba More hospital ase ngasi fauba ningthina matik chaba x-ray machine amadi ultrasound yauna atai tongan ba test kaya gi khudong chaba amata leitri doctor kaya ama leirabasu ngasi fauba hospital asida suna leitabana amadi ngaihaki laklamlaga mayum hankhibana ningthina mathau tawdri hauji hospital asida anawa singna leina ba famung mapung fana leitabana khudaki emergency tholakpada awawa kaya mayoknari Madugi mathakta mari lenaba Dr. Matik Chana leitabana yumthang nariba Myanmar Tamu Hospital tana chatuna layang nari haiki PD ningthiwaina function tawdriba se tahonbiu aduga building mawong tana ekoi semjan chajendana tanan ba hospital ama ohenduna yana matik chaba hospital ama ohenbiu haibese nasigi asa worker sigi mifamna yam kana demand tawri doina kaimba ekoi sarkar sina hospital sibu yengshin video tarbadi maruina koi matam khara koi yengkhini kari thamo paikhalagi haidana kari bunin thino ani yengshin video tarbadi more da leiba asa worker singna akanba makhan pyagi khongjang sangsalagani haidana ngasigi asa worker singi mifamna koi ya kupna khanarba Paumi Singa Unaba Aduda Indian Association of Lawyers Manipur gi General Secretary K.S. Shamungau Asa Worker Union Manipur gi President T.H. Purnimasi amadi Midday Meal Worker Union gi President Indrani Saruk Yakhi Manipur State Legal Services Authority amadi Imphal West District Legal Services Authority Manipur Government Higher Secondary Lecture Welfare Association asinduna ngasi kai samthong top leirak machinda leiba Ramlalpur Higher Secondary School da Student Legal Literacy Club ama hangdokpaga loinana nongmagi oiba legal awareness program pangthokre Thauramadu da saruk yakiba District Legal Services Authority gi Secretary Khwairakpam Nerojitna Lamdam masigi maheroi singna logi matangda thoidokna mityeng thamde adubu lo haibasi khangdaba yadaba amani haiki legal field da khoina sum yengmada lo tamagadi ukil loiba natraga judge oiba sugum basi khaktam oina ui lo tama matungda atai su field yamna leiri maru ena example oina haibada hojik privatization gi stage ni era ni hojik everything privatized tawraga company na on kano tawra matam sida company sing sigi
ukil amamam laigadauni haiba sungba policy lay rule lay aduna adugum basingda moigi scope su yam lay adu singdugi scope mayam kari mayam singse khangana bagi damakta koina plus koigi angang singduda law si khang basi darkar lay moigi law si khangaga moigi right kari lay moigi duty kari no as a citizen adu singdusu idea ma purakna bagi damakta hanglebinis Lupa lakun hengadaba yungang truck lot ama ngarang Imphal East District Police na RDS Crossing Palace compound manaktagi fare yunganga kona na faraba myoy adudi takhelambam ibungo chahi kunipan apokpa laikhidraba takhelambam eken yangang popidagi ni hari faraba truck adugi registration number na AS01KC1413 ni Police tagi fangba paugi matung ina yungang pik thanap yawba truck ama Assam dagi jiri lambida puthokre haiba akak naba pau ama fangbadagi Imphal East Commando gi OC Y Sakti Sena luchingba team amana hariba gari adu Imphal East ki RDS Crossing Mamang Palace compound da intercept tawki gari adu khamduna checking chathabada gari adu yungang na pik thana yawramba thengnarki bani hari Gari adubu thaurakpa takhelambam ibungo wahang pahong chathabada mahakna haidorakpagi matung ina hariba yungang sing adu khurai ahongaidagi Dananjoy kauba miyoi amagini haiba khangba ngamkhi makhata na aingi oiba thabak lokhanabagi dama case ama lokhatpaga loinana faraba polam sing adu excise department ta sinakre hairi Drive against drugs and drive against liquor yam kanna tawriba matam amani aduna akoina hujik tawrisi Masa yon manataba yam sauna akoigi consignment achaw chaw bada laiba from where it originates haibase akoi thigalakpani horokpham si kadai dano thirakpa aduna ngasi Imphal East District sita chakhaire iba yungang myam se masigi horokpham oiba mafam amani originating point sing se akoina madu thidoga maru phangna Masagi mafamse mutan anama honra pada koi drive against drugs and kano singse alcohol adugi huji yam kanna koi poster campaign su yam kanna tawri jaga jaga chatana madugi potugi makhata boina lakjaba koi district police Imphal East na tawjaba thaba mani Mission for Integrated Development for Horticulture ki mityang makhada Western Farmers and Pioneer Association Patsoi Part 2 na ngasi doubling of farmers income haiba hiramda nomagi oiba farmers come exhibition na mapangthokrai Patsoi Part 2 Community Hall da pangthokiba thoram aduda tongan ba stall kuntra rom hangduna lomi singda anauba mangal ama pikhi The production is singba for one year organization once Paugi marathana bre ama losari Hello Hello pakhong ama chalake chalune chahi amagi plan tawge haradi oh phau pambi thabiyo okay chahi taragi plan tawge haradi u pambi thabiyo chahi chamagi plan di ichabu afaba school da mahai tamhanbiyo icha kaina afaba school haidi lanai coaching to bugi awaba lehendaba school du da dum changnai na coaching to honba mama paga cha manana warak watembi ba gym aerobic dance football thangta mamang da 12 exam ki topper su putokhraba khwaidigi chawba nanba khwaidigi phaba school last ba khong kari school no Slopeland Public School khongjom chumabra chumme yam khangi ko yes only Slopeland Public School khongjom I'm a student of COMET. COMET's teaching techniques and tips for exam were very helpful. The teachers are very supportive, which inspired me to do well in my exam. I want to thank COMET for guiding me and supporting me throughout my preparation for the exam. In my opinion, COMET is the best coaching center. Breaking matungda taram na ukchari. Malem sinba thungna ana aye kayadagi ngakthoknaba pandamda pangthokiba 5th International Yoga Day ngarang Royal Academy of Law oinam na sinduna academy asiki seminar hall da su pangthokre
Thauram aduda Royal Academy of Law gi Secretary O Ibochauba Singh, Treasurer O Nimaichan, Principal I Jogeswar Singh, Principal amadi N Sarat Chandra Singh, Social Worker oinam nasu maruoiba mioi oina saruk yakhi. Thauramga mari lainana I Jogeswar na malemda leiriba mi singbu santi leina amadi tek ta kaidana punsi nungsangna leina bagidama yoga day asi pangthokpani loinana yoga na hakchang fana lehenbata natana pukning wakhal su ingna tapna lehali amasung leina kayadagi ngakthokpasu ngami. Thauram aduda ahan oiraba kaya laktuna saruk yabata natana yoga gi kanaba kaya sandokna taktuna punna khangminakhi. Manga Shuba International Day of Yoga gi Thauram asi ngasi Kakching District ki tongan ba mafam sing dasu pak sana pangthoknaki. Primary Health Center Hianglam gi makhada Leiba Health and Wellness Center Langmaidong na susenduna Center Thauram pangthoki. Thauram aduda Langmaidong GP gi Pradhan Badapati CMO Kakching Dr. T.S. Somarendro PhD Hianglam gi MO in charge Dr. Kiran amasung Health and Wellness Center Langmaidong gi Yoga Instructor Sunanda na chingbana maru oiba miyo ina saruk yakhi. Thauram aduda akhang ahi kayana yoga gi maramda miyamda kanaba wafam kaya fongdoktuna wakhal tahanbaga loinana yoga instructor gi makhada miyam puna yoga gi sajel tongminakhi. Amaromda Oinam Girls High School dasu school gi headmistress Thongnauzam Nalini retired headmaster Sarangthem Sanatombana luchingduna International Yoga Day gi Thauram school gi auditorium da pangthokrai. School gi mahiroi amadi oza kayasu Thauram aduda saruk yakhi. Yoga gi oza ahum laktuna yoga gi kanaba singi maramda kupna laktuna taktuna mahiroi singda khanghanki. District Police Thawbal na susenduna SP Thawbal gi Office Complex sa SP S Ibom Chana luchingduna mahaki subordinate staff singaloina na yoga gi sajel pangthuktuna International Yoga Day gi palan tawkhi. Thauram aduga mari lainana SP S Ibom Chana police ki thabak tawriba singsu hakchang fana laina ba pandamda thauram asi pangthokpani haiki. Masi akoina holistic approach to health and well-being hai koi yoga si aduna masi koi hakchang manung dagi yauna phaba hai batare madu tawna wi namukta koi si koi honorable prime minister Narendra Modi na koi 2015 da huduk khibudagi koi mangarak subani koi Thawal district police ki ona su masi da koi pangthok. International Yoga Day gi Thauram BJP Khangabok Mandal na susenduna Khangabok Makhalaikai Community Hall da pangthoki. Thauram aduda hanagi BJP Manipur Pradesh ki Vice President T.S. Jadumani amadi Khangabok BJP Mandal gi Thomi Singh yauna miyoi kyana saruk yaduna yoga gi sajel pangthoki. Hanagi BJP Manipur Pradesh ki Vice President T.S. Jadumani na yoga na piriba kanaba sing asi khanghanaba Thauram asi sinbani haiki. International Yoga Day haina pangthoi ba manga suba thorum sigi Manipur ki BJP ki mandal khudimak ta suloi pangtholi adugum ngasi khamok BJP mandal da su koi gi sindana koi gi pangthokli party ki karikata ayam loi yaudra smai to dana koi gi yoga na koi gi myoi ba gi punchi da yamna no ba kana ba koi aksang da ba pinai hai se koi da makhata ba koi yoga si dumak koi gi ayuk khuding yoga to ba se koi BJP khang da sum to ani hai si Thauram asi Alembic Pharmaceutical Limited ki sponsorship makhada Lions Club Thawbal amadi Bharat Vikas Parishad Thawbal Sakha na susenduna Thawbal Khetri Sanglenda pangthoki. Yoga for Peace and Harmony haiba thimda Thawbal College na yumbu oiduna tongan ba organization singa khusam naduna Thawbal College ki auditorium hall da International Yoga Day gi thauram pangthoki. Thauram aduda masing yamlaba miyamna yoga gi sajel pangthok minaki. Integrated Development Organization IDO Lilong amasung Tazin Taekwondo Academy Lilong anina kusam naraga thasi ki taramari degi hauraga hapta ama chupna chatharakhiba mahiroi singi amadi sanaroi singi oiba Summer Youth Leadership Camp 2019 ngarang loisinkhre. Lilong hauro hangam thabi Community Hall da ngarang pangthokhiba loisinbagi thauram amada Subedar Jahiruddin MFS Liaquat Ali Kairang Jila Parishad ki member
Badrur Rahman, Councillor Abdul Barik, IDO की founder member Alhaz Sulaiman, Lilong Haroibi College की associate professor Dr. Sadikar Rahman, associate professor Rahi Saha Chingbana president member sing oina saruk yakhi. Thauram adugi wangang loi singna fongdorakhibada lamdam ama leiba ama chawkhatpada khundaminariba furup khudimak thong manana leiminaba amana amagi mateng pangminaba nungsi chanana leiminaba changi haikhi. Adamokpu lamdam masida khundariba Pangal community asi hiram khudimakta sothana leiri. Exam da maithi hauraba mahiroi sing amadi sana babudi pamjaba haithoi singthoiba khara watpa singbu pukhatnabagi wakhalonda summer youth leadership camp pangthoktuna career counseling pikhi. Thauramadu handak NEET ki exam da mai panglaklaba Pangal mahiroi singi apokpa singsu wa ngang handuna machana mai panglakpada mapa ama oibagi kari karamba thongdang laurakpage amadi machagi lamchat sajat ki matangda wafam kaya phongdoknakhi. Paugi marathana atenba break ama muklauzari. Gitam University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khuding stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass, physics, chemistry, biology and English 60% in aggregate. Manipur ki mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidamak contact tobirau Educare Zone near Bosem Babupara, phone number 60090622261 natraga 87940262277. Manipur ki ahanba private satellite channel Tom TV Times of Manipur cable TV service athuba matamda hauziragani. Lamjingba group ki unit ama oiriba Tom TV cable networking service ki distributor kharasu pamjai. Hena kupamarol gidamak Nagamapal Rims Road Nityain the temple manakta laiba Lamjingba group ki corporate building natraga ikhugi mobile number 8132089758 asida contact tawiru. Khudong chaba si manghanbiganu. Smart Universal Academy da class 9 tamlibi mahiroi Elangam Reshma Devina Indian Space Research Organization as sponsored taukiba Sri Harikota amasung Nesak Shillong da pangthokiba Young Scientist Program da mahakna group leader oiba group aduna identification of water by satellite imaging haiba project asina second position tarakpada school management teaching and non-teaching staff Smart Universal Academy na nungaiba amasung apenba phongdokchat Break imatong da taram nongchari makha taba pauda Bongaigon district ki Boitamari circle gi Gogi Khofa manakta leiba Hongdopa dagi taktorak laba imung yangkai humdoina khunda laitanaba lam pibinaba tongan ba lup singna Bongaigon gi deputy commissioner da taksin khrei Haukiba leiba popa numita Guwahati High Court ki yathang amagi makhada government sanjabung oinaba kallaga thamba lamda leiba yum yangkai humdoi adu taktorakhibani numitudagi ngasi fauba nupi angang sing yauna imung yangkai humdoi gi miyoi sing ahangba mafamda ahing nungthil leli All Assam Minority Students Union Satra Mukti Sangram Samiti amadi Sangram Parishad na tongan ba pisin khiba cherol singda changjafam leitadana hauzik leiriba imung yangkai humdoi gi khudaki oiba atopa pambai ama sinbinaba taksinki Masakhangdaba khulai paiba singna Dimapur gi Longleng town da leiba Form People's Council PPC President gi mayumda local med bomb ama langsilam lei Thaudo asi ngarang numidang pung 12 rom taba matamda thokibani police ki pauna hai bom adu yum adugi fishing ki nakanda taduna pokhai hanki aso apanama di amang ata yaukhiba leite Thaudok thofam dagi bom gi fuse yauna polam khara fangle hairi Lupa lakh ama makhai mamangi oigadaba yungang cartoon kunga konana mioi ani ngarang Uttar Pradesh ki Samli district ki police na fagat pangam khrei Haryana dagi UP tamna yungang sing adu car ama da haplaga purakhibani gari adu police ki kangbuna Colonel Mirat Highway manaktagi Titoli checkpost ta check tawbagi thabak chathabada fagat pangam khibani Phagalaba mioi ani adu Bhim Singh amadi Christian Malik kawi hari
Biharda kangna sandokpa acute encephalitis syndrome AES lainana maram oiraga sikhiba mi gi masing chamaga humfumari sukre haukiba pung kunmari ki manungda hospital da laikanarakhiba mioi ahum sikre thaudo asi center na lumna lobaga loinana center gi principal secretary health services na luchingba mioi ahum na luchingba team ama Muzaffarpur ngasi thadokhibaga loinana yengsinba hokre team aduna Sri Krishna Medical College Hospital amadi Kejiwal Hospital da chatuna laikanariba mioi singi fibam yengsinki Sri Krishna Medical College Hospital da hause layong asina nava mioi humfutaruk general ward aduga mioi kunna pediatric intensive care unit da laikanaduna leiri Indonesia gi awang thangba Sustra province da leiba maikhet maru shaba factory ama khanghaudana ngarang numidang wairam mai chakpagi thodokta angang taret yauna mioi kuntra lekhidrei thodo adu matau karamna thokhibano haiba khangdoknaba police na thizinbagi thabak chathari ningsing bayabadi mamang chahidasu Indonesia gi Jakarta da leiba maikhet maru safam factory ama mai chakpagi thodokta mioi nifu taruk sikhibagi thodok lekhrabani ngasi ayuk phong kiba pauche singda kari kari maru ba pau yok khibage habadu myam punamok mieng tamnesi Lamjingba Times International Yoga Day Pak sana pangthokre hakchang phana leibana aphaba wakhal khalhalli CM RBI na lenga ki sel kaithokpagi athing batham lamba lokthokre Nambul Turel Rejuvenation and Conservation gi thabak yengsinkhre Nambul Turel Torbanda amot akai sing hundokpiganu CM Sangai Express overdraft ki senfam kokle CM Nambul Turel sengbagi thabak CM na yengsinkhre naha ama court na nupi ki ijat manghanba mi ni haina lauthokre rapist ni haiba mioi anisu court ta puthokre pokna RBI na state kisel kai bagi athingba lokthokre lupa koti marifu tara tare changna paikhatliba Nambul project ki thabak CM na yengshinkhre mongsangai fauba pipe ta amot pasing pugani CM Japan ge ambassador Imphal da thunglakre thabak sudringai da lupa lakh taramathoi ga lising kungani thoi rom pithok lamle lupa koti ahum lokthokhribasi yengsinduna action lokhatlu huyan lan pau kumja lisinga aniga kun fawbada awang nongpo ki state capital sing samna hanaba thorang tauri International Yoga Day ki thoram pak sana pangthokre overdraft ta dre chief minister Numit humni chatharakpa sanamahi lining mifam loishinkhre nupi amagi kai khumnaba manghalaga hu thaktuna seminage toramba ama jail da thajinkhre super specialty hospital sanaba Japan gi mihut kangbuga khanakhre naharol gi thodang overdraft zero balance da leire lab rubber recruitment cabinet na review tawragani CM code of conduct manungda IFCD dagi yamlaba senfam sing kaithoklamle federation toilet ki phattaba mahi manai drain da thadaba thingnaba yum da garbage collection gi gari lakpa horagani CM Water Resource Department tauningba taubagi mahutta miyamda ichaw mayok na tanaba honabiu MLA Susindro Sana Laibak Lenga ki sel kaithokpada thamlamba athingba lauthokre thabak laubagi atingbadi cabinet na khanakigani CM Japan gi ambassador amasong British High Commissioner Imphal da thunglare Japan amasong Manipur gi marakta punna paikhat minaba yaba thabak sing khanakre EJL Express State government na sinduna manga suba International Yoga Day pangthokre overdraft ki wafam leitre RBI na financial transaction da thamlamba athingmasing yamna thuna lokthokragani CM School syllabus khakna yaroi mahairoi singna library da changbagi hainabi thamsi Jayant Kumar Business Interactive Meet pangthokre court na convict pikre Iraibak Pukjel Khoijel Tinana Thabak Tongminaduna Miyamna Lengakta Thazaba Hengat Hansi CM Recruitment process ki matangda cabinet ta khanaragani overdraft zero balance da leiduna athingba lauthokre IFCD dagisu yamlaba sel kaithoklamle Loisilakpada maru bapa amuka na pizari Chief Minister gi Green Manipur Mission haudokre lam ekar tara dagi tadana umang semgatuna mahusagi khal ngakna ba honaragani haina Chief Minister na haikre RBI na overdraft tare haina lauthoklu matung hause zero balance leire hairakpasi atopa state singi mamangdadi ikai ningai ni haina Minister L Jayant Kumar na phongdokre lamdam asigi leihauda thaba sem pambi sing mapung fana panba ngamle
amadi laumi singna kihom marang kaina puthok labasu cold storage amadi infrastructure matik chana leitabana kihom kaya ama patuna mangli. Hauziki oinadi Manipuri pau matan saloizare meng tabire bisingbo amukana khurumjari.